ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯃꯤꯡ ꯇꯥꯛꯆꯒꯦ ꯑꯩꯒꯤ ꯃꯤꯡ ꯕꯤꯀ꯭ꯔꯝ ꯀꯣꯟꯁꯝ ꯊꯥꯡꯃꯩꯕꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯣꯡꯅꯥꯝ ꯁꯤꯂꯣꯡꯕ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯊꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯣꯡꯖꯥ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯊꯥꯡꯃꯩꯕꯟ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯝꯂꯕ ꯂꯤꯡꯌꯥꯟꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯒꯤꯐ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯁꯨ 360 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ ꯐꯣꯂꯣꯋꯔ ꯌꯥꯝꯅ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ 50K ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ 360ꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯊꯝꯖꯕꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯂꯣꯒꯣꯁꯤꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ 360ꯅꯉꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗꯁꯨ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯒ ꯉꯁꯤꯃꯛ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯏꯁꯨ ꯑꯃꯗꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯀꯣꯔꯣꯅꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯍꯥꯏꯔꯤꯕ ꯏꯁꯨ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ 360ꯅꯁꯨ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯑꯉꯝꯕ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯉꯁꯤ 50K ꯐꯥꯎꯕ ꯌꯧꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯈꯠꯄꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ 360 ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯤꯕ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕ ꯑꯁꯤꯗꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯇꯨꯡ ꯑꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯕꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ 360ꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨꯁꯨ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ 360ꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯃꯇꯦꯡ ꯑꯗꯨꯒꯁꯨ ꯄꯤꯅꯕꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯥꯡꯃꯩꯕꯟ ꯃꯆꯥ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯃꯨꯛꯀꯁꯨ ꯄꯟꯖꯒꯦ ꯍꯥꯏꯔꯤꯕ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯤ